ꯃꯌꯥꯝ ꯉꯁꯤ ꯆꯤꯛꯀꯟ ꯆꯤꯂꯤ ꯍꯧꯁꯤ ꯆꯤꯛꯀꯟ ꯆꯤꯂꯤ ꯍꯧꯕꯁꯤ ꯒ꯭ꯌꯥꯁ ꯊꯥꯒꯠꯄꯤꯔꯣ ꯉꯧꯒꯗꯧꯔꯤꯕ ꯈꯥꯡ ꯑꯗꯣ ꯏꯁꯤꯡ ꯀꯪꯍꯟꯕꯤꯔꯣ ꯑꯗꯨꯗꯒꯤ ꯊꯥꯎ ꯈꯔ ꯍꯩꯕꯤꯔꯣ ꯊꯥꯎꯁꯦ ꯉꯥꯏꯍꯥꯛ ꯁꯥꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯧꯕꯗ ꯆꯪꯒꯗꯕ ꯑꯥꯏꯇꯦꯝꯁꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯀꯦꯞꯁꯤꯀꯝ ꯆꯅꯝ ꯑꯗꯨꯒ ꯌꯦꯟ ꯑꯇꯥꯎꯕ ꯆꯅꯝꯁꯦ ꯊꯥꯗꯕꯤꯔꯣ ꯆꯅꯝꯁꯦ ꯀꯥꯍꯟꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯊꯥꯗꯕ ꯇꯤꯜꯍꯧ ꯑꯗꯨꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯗꯒꯤ ꯀꯦꯞꯁꯤꯀꯝꯁꯦ ꯍꯥꯞꯄꯤꯔꯣ ꯍꯥꯞꯄꯤꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯧꯕꯤꯗꯣꯏꯅꯤ ꯁꯤ ꯂꯩꯔꯦ ꯉꯧꯕꯒꯤꯗꯣ ꯁꯤꯗ ꯎꯠꯆꯔꯛꯑꯒꯦ ꯉꯧꯔꯦ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯉꯧꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯑꯗꯨꯝ ꯉꯧꯕꯤꯌꯨ ꯀꯥꯗꯤ ꯀꯥꯍꯟꯕꯤꯒꯅꯨ ꯑꯗꯨꯗꯒꯤ ꯌꯦꯟ ꯍꯥꯞꯆꯤꯟꯕꯤꯔꯣ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯌꯦꯟ ꯍꯥꯞꯄꯦ ꯌꯦꯟ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯑꯄꯥꯝꯕ ꯆꯥꯡꯗ ꯍꯥꯞꯄꯤꯔꯣ ꯑꯗꯨꯗꯒꯤ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯤꯔꯣ ꯊꯨꯝ ꯍꯥꯞꯄꯦ ꯑꯩꯗꯤ ꯊꯨꯝꯁꯦ ꯌꯥꯝ ꯄꯦꯟꯖꯗꯦꯕ ꯑꯗꯨꯅꯅꯦ ꯊꯨꯝꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯅ ꯍꯥꯞꯄꯤꯁꯦ ꯊꯨꯝ ꯅꯝꯃꯤꯈꯩ ꯍꯤꯟꯖꯥꯡ ꯍꯥꯎꯋꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯒꯤ ꯁꯣꯌꯥ ꯁꯣꯁ ꯈꯔ ꯍꯩꯕꯤꯔꯣ ꯑꯗꯨꯝ ꯆꯥꯅꯕ ꯆꯥꯡꯗꯣ ꯃꯌꯥꯝꯅ ꯌꯦꯡꯉ ꯍꯩꯕꯤꯔꯣ ꯑꯩꯒꯤꯁꯨ ꯈꯔ ꯍꯩꯖꯔꯦ ꯑꯗꯨꯗꯒꯤ ꯚꯦꯅꯤꯒꯔ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣ ꯌꯥꯝ ꯍꯦꯟꯅꯗꯤ ꯍꯥꯞꯆꯤꯟꯕꯤꯒꯅꯨꯀꯣ ꯚꯦꯅꯤꯒꯔꯁꯦ ꯚꯦꯅꯤꯒꯔ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯂꯩꯈꯠꯂꯒ ꯉꯥꯏꯍꯥꯛ ꯉꯧꯕ ꯌꯥꯔꯅꯤ ꯃꯩ ꯂꯩꯈꯠꯂꯁꯦ ꯑꯗꯨ ꯉꯧꯕꯗ ꯉꯥꯏꯍꯥꯛ ꯁꯤ ꯉꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯨꯟꯖꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯈꯪꯉꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯒ꯭ꯔꯦꯚꯤ ꯄꯥꯝꯃꯒꯅ ꯁꯨꯃꯥꯏꯅ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯤꯇꯪ ꯊꯤꯠꯂꯒ ꯍꯩꯕꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯒ꯭ꯔꯦꯚꯤꯗꯣ ꯂꯥꯛꯑꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯣ ꯑꯗꯨꯗꯒꯤꯗꯤ ꯍꯥꯟꯅꯒꯤꯗꯃꯛꯇ ꯂꯣꯏꯖꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯧꯕ ꯆꯤꯛꯀꯟ ꯆꯤꯂꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ ꯇꯦꯁ ꯇꯧꯈ꯭ꯔꯦꯕ